Fuwalada Kuki Millitantsing Nabasing Nomei Kapsilakpadagi Lomi ama Sokraba Matung Security Force na Fuwalagi Akoibada Laiba Chingi Sarukta Operation Chatharingaida Kuki Millitantsing Nabasing Nomei Kapsilakpadagi Security Force na Handuna Nomei Kapnabada Haidorak Pamaruna Panbadagi Kuki Nupi Masire Press na Pangba Paugi Matungina Taudu Adu Laikidraba Nupi Adugi Maming Hoikol Hing Kawi Mahag Langchilmang Bi Kulgi Kulakpini Laikidraba Nupi Adu Churachandpur District Police na Lokalaga Postmortem Gidamau Churachandpur District Hospital da Pukre Makata na Nomei Kapsilamba Mioising Adu Thinabagidama Combined Force na Yamna Kanna Operation Chathari Makata Rakpada Pamdaba Taudoksing Thoktanaba Maikai Asomda Security Ahenba Seksin Tharang Lokatnaba Honagadawri Haidi Amaramda Taudu Adubu Yaningdaba Fongdoktuna Indigenous Tribals Leaders Forum ITLF na Kuki Taba Mafamsing da Kundaktagi Matam Kaktaba Sadan Lauthokre ITLF ki Department of Information and Publicity na Thadorok Pacherol gi Matung ina ngasigi Thaudu asi State Government na Kuki Singi Mathakta Chatharakpa Lanjang amani Kuki Micham Miyambu ngaihak leitana halakpa asida tumina kak leithokloi Thawong asida January basingi mathakta chapchaba action lakhutkadabani Kuki Miyamgi punsi kannanaba Central Government na thausil paikhatkadabani ngaihak leitana buffer zone lansilakliba sigi matangda independent investigation ama chathagadabani Thawong asibu Kuki Women Organization For human right na su akan bamong na condemn tarakli chairak sida Kuki Millitantsing na Nomei na kablakpadagi soktuna rim salai kanariba and Biren Bumoirang Isigi MLA Thongam Santi na hakteng na chatuna yingsinkre hiramasiga mari lainana paumising da wangang laduna Thongam Santi na hai Thaudok thokfam dagi hek thoklakpaga fangba pauda Nomei kapsilakkiba kangbusing tanakhiba Central Security Force singi marakta khuthok ngakre Maduda Kuki Nupi ama laikhidraba nupi asi lalhauba oiribra natraga micham la haibadudi chapchana khangbangamdri Makata na mafam aduda ahenba Security Forcing Junction duna Operation Chathanaba thabak paikhatpa leire Thaudo adugi matangda palladuna Chai Santi na Makata na hai thaudok thokle haiba pau khanglakpaga mahak sporta adumak changsinki matam aduda State Force phauba leiramde ngaihak leiraga Bishnupur District ki SP yauna State Force ki ahenba kangbu laklaga mafam aduda Thiba humbagi thabak chathaki Makata na jingthakta ki kaptharakhiba adu yengshinaba Operation Chathanaba hotna hauri Khwaidagi laibak thiba oina ngasigi thaudok thokliba mafam asi hanadagi SSB gi bunker mari leiba mafamni hariba bunker mari suba sidagi supnatagi meter 50 mukta magchatlaga leiba mafamdagi nongmaina palaga sokliba sini asuna thaudok asi thoklak labanina haujik leiriba SSB gi post mari asi BSF na sindoknaba aduga SSB gi personal sing asina mathak kakhatlaga lehanaba chechang ayamba loire haina mahakna makha taki pawmisingi wahangi pawkhum piraduna MLA Santin hai manipurda haujik chatnariba PR gi wahan thok karino khangdre haujik chatnariba PR asina adungai leramba popular government ki kari ahenba thabak tawribage haibadu su khangba ngamde Maram asina thuba matamda miyamgi oiba popular government ama lehenduna miyamgi thabak tohunsi maduna trabadi tungda hena nungaina daba thaudok kaya amasu thoklakloi hainingai leite haina mahakna makha taki Ahmedabad Cross Hakjang Chamaga Marfugumapan Kusinakre Tha Sigi Taragani Thoida London Tamna Paigada Air India gi aircraft ama Ahmedabad ki airport ki paikhatpada ngairingai da iraf lapna dana laiba BJ Medical College ki hostel gi building da thomjinduna kaibada crew member taragani thoi amasung passenger chaniga kontragani thoi gi manungdagi ama khaktamak hingauraga loinamak thawai mangkhiba amasung medical college ki meheroi kharabusu siba naba yawhanduna thaudo adu lekhidaba apunba miyoi chaniga humpu taragi manungda ngasi faubada Hakjang chaniga taraga mathoi gi masak maming DNA test ki kuthangda khangbangam ngasi faubada masak khangdolaba hakjang sing asigi manungdagi hakjang chamaga marfuga mapan makoi gi imung manungi miyoi singda aroiba mathau mangam pangthoknaba khusinakre hairi Ahmedabad Civil Hospital gi Medical Superintendent Dr. Rakesh Yosina ngasi pawmising da fongdokhibada ngasi faubada khusinnakraba hakjang chamaga marfuga mapan gi manungda India macha chamaga nifugani thoi British kuntragani thoi Portuguese turret amasung Canadian ama yauri aduga aeroplane asida tongba passenger oikhidaba medical college asigi hostel amasung akoibada leibadagi khudong thiba thaudo asi mayoknaduna sibada yaukhiba miyoi kunga mapan gi manungdagi su lemhauriba hakjang turret makoi gi imung manunggi miyoi singda khusinakre haina su phongdokhi Myanmar gi Cold War da Rohingya Muslim singsu yausilakre report Disang sina Myanmar gi Cold War da lanjena ruraba Rohingya Muslim singsu yausilakre haina International Crisis Group ICJ gi report amana phongdorakli report asigi matungina Myanmar gi lana sida Rakhine State Arakan Army AA na junta army bu chawna maithiba piduna ayamba lam control tawba ngamkhre panba yabadi Arakan Army Rohingya Muslim singi mayakta leirakhibani maram aduna Rohingya Muslim sing Myanmar thadoktuna India amadi Bangladesh na chingma mafam singda sensilaktuna saidangduna leirakhibani masina maram oiraga Rohingya Muslim yawna hauji Arakan Army gi michangda leiduna Arakan Army ga amu chawna lan thengnana bahawrakhibani
Rohingya Muslimsingna military juntada mateng pangsilakpa maramna Arakan Army singgi oina makoina thamlamba pandamsing thungnaba honarakpada matam kharaga amuk hena changkhiba yana leiri haina phongdoragli. Nuclear bomb sabagi khudam fangde Iran na nuclear bomb sari haibagi matik chaba khudam changdam natraga proof amata fangde haina International Atomic Energy Agency IAEA gi chief Rafael Grossi na phongdokre. Israel na Iran da landa khibasi Iran gi nuclear program na nuclear weapon saba loisilakadare haibagi wafamda nuclear weapon saba loisinba ngamdanaba landa rakhibani ningsingba yabadi mamangda Iraq ki nuclear bomb leire haiduna US ki President Bush ki administration da Iraq ta landa duna Iraq ki President Saddam Hussein bu hatlaba matungda Iraq ki nuclear bomb leiram khidaba thodok laikre. Russia ge attack ta Ukraine da kungani pan sikre Russia amadi Ukraine anigi marakta chahi ahum hena sokna duna lakiba lana sigi manung chana haukiba pung kun mari gi manungda Russia na chatharakiba attack ta Ukraine ni konung Kiev ta mioi kungani pan lom sikre chahi asida Russia na Ukraine ni konung Kiev ta khwaidigi hena sathiba attack ya chatharakiba haibadu oiki haina report asina makha tari. Iran da nupi yauna chahi amagi manungda punna mioi chamapan ga humfutara ga manga thauri yanduna hatkre Iran da nupi yauna 2024 da punna mioi chamapan ga humfutara manga rom thauri yanduna hatki haina UN gi report amana phongdoragli report asigi matungina tongan ba maral singna chauna chenai haiduna thauri yanduna hatkiba mioi singi manungda nupi gi masing asi chahi khudingi hengalakli loinana Iran da human rights chauna singna bagi changsu hengalakpaga loinana maning tamna wangang bagi rights mapung fa na pibidre haina su UN gi report asina makha tana phongdoragli NACN ke niki sumi ama fare Jiribangi Karanga area ama oiriba lamlong kaithal miam na lamkai bazar haina su khangnaba mafam dagi NACN ke niki sumi group ki mioi ama ngasi numidang wairam pung mari rom tarakpa adwaida Assam Rifles kadam tala amadi Jiribam district police ki team amana fare haidi police tagi phangba paw gi matung ina senkai thumkai chathare haibagi paw ama phangbadagi security force singna lakolakkiba section tharang da farba mioi adu None district ki mukti samjang village dagi Gaisinglung Mairingmai Elias Ronald Nifugataruk apokpa Dingongthu Maringmai kawi haidi farba mioi adudagi amuba machugi Nokia keypad mobile handset ama mobile handset Poco gi model number 2312 BPC 518 changauba machugi Redmi power bank amasung C-type data cable amadi higok machugi side bag amasu fagat pangamki haina paw sina makha tana hairi thenglabasu thengna Iran gi michangda Russia amadi China phongna chongthorakre thenglabasu thengna naitom taruraba America gi damki da khara khazik wakal sontharuraba Iran gi damak Russia amadi China laiba anina Iran gi michangda phongna chongthorakre hairi Russia gi President Vladimir Putin amadi China gi President Xi Jinping anina phone gi khuthangda wari sanaraba matungda Israel na Iran da hojik chathariba attack asi international gi logi wangmada chatharakpani maramaduna athubada Israel na Iran da landaba lekpadabani haina phongdorakibani hairi Iran gi damak Russia amadi China laiba ani phone tholaktuna michang changlakhibada America gi President Donald Trump khoirang khoisang nabaga loinana tafom khangdana leiri karigumba Russia amadi China anina Iran gi damak michang changlakhrabani Lan asida America yausiluba haibasi amuka hena tamthiba lan ama amuk tholakpa yabagi akiba leirakibani aduba hojik faubagi oinadri Trump gi maikaidagi hiramasigi matangda phongdorokpa leitri haina su phongdorakli Sarak Wama Commando Complex tabalambi miyamna thingjinkhre Khangabok Assembly Constitution gi manung chana National Highway 102 dagi nongpoklom da chatliba Sarak Wangma Commando Complex ta khibalambi asi matam kaya gi mamangdagi sembiraktabana khudong thiningai oirakpadagi ngasi ayuk lambi asigi Naga ta leiriba miyamna thoraktuna lambi thingjinkhre Commando Complex ta lambi asi Khangabok tagi tanatana Hayel labu khulgi miyam gisu yamna maru oiba lambi amasu oiribani lambi asigi nakalda maru oiba mahai tampham sang amasu leiba maramna mahairoi singna school chatpada amadi ana e yaurakpa matamda khudong chadaba kaya mayoknari hari lambi thingbagi khongjang adu da saruk yarambi nupi amana phongdorakpada lambi asi sembinaba AC asigi MLA da su haikhiba kaya laikre hana CM oiramba N Birenda su lambi asi sembinaba aiba cherol pisinuna haijakhiba laikre amadi local elected person singda su haijakraba fawbada maruoiba lambi sembiraktabana miyam thoraktuna lambi thingjinbagi thaba asi chathabani haidi Operation Sindur chathaduna Iran dagi mahairoi changmaga tara India da purakre Iran amasung Israel gi marakta kanba lan chatharakpana maram oiraga Indian government na Operation Sindur gi makhada Iran gi Umia University da tamliba India gi mahairoi changmaga tara tekta kaidana Delhi airport ta purakre haina Ministry of External Affairs na phongdoragli mahairoi sing adu Iran da leiba India embassy na sinduna Javrat Notus International Airport ki special flight amada purakhibani Ministry of External Affairs ki spokesperson Randir
Jawalna Fongdokibada Indian Operation Sindhu launch tawduna Northern Iran-dagi Armenia cross tawduna special flight amada maheroi-sing asibu puraktuna tekta kaidana ngasi New Delhi airport da thunglakibani hairi maheroi-sing asibu India tamna purakpada chawna support tawrakiba Iranian amadi Armenian government busu India की माइकईदगी थागतप फोंदोकली लोइनना हौजिक इरान लेहौरिबा इंडियन सिटीजन सिंगबु मखाताना इवाक्यूएट तौनबा इंडियन एम्बेसीदा पाव फाउननबसु होटनबिउ हाइना मिनिस्ट्री ऑफ एक्सटर्नल अफेयर्स ना मखाताना फोंदोकली कदेरगी असिब हक्चांग लौखिरोय जेसी चेसम अब्दुल कदेरगी मी हाता मपुंग ओइना चेनरिबा सिंग पुंग कुनमरिगी मनंगदा फादुना लोगी ओइबा थबल लौखतकदबनी हाइबा वाफम यावबा चेरोल अमसु गवर्नर द पिसिनख्रे हाइरी मिहाद असिदा मपुंग ओइना चेनरिबा मियोय सिंग फाद्रिबा फावबा असिब हक्चांग लौखिरोय लोइना लाइंगा का मखाताना वरी सनाखिरोय हाइना मिसी सिगी मतंग सेमखिबा जेसी की माइकेदगी फोंदोरगली मिसी असिगी जस्टिस फंखन्नबगी पांदमदा वांगोय केंद्रगी एमएलए केस लोकेन यावना जेसी मिहुत सिंगना ngasi nungthil governor ga unakibani Governor ga unabadu da MLA amadi JC gi maikedi misi sida chenaba mioi sing fagat basigi mathakta mapungoina chenaba sing su fagatuna logi matung ina chap chaba action lokhut kadabani haibo yauna tongan ba wafam kaya thabak oina pangthokna bataksin ki Governor gi maikedi su misi sida chenaba kudima athuba da fagat kani haibi thajaba pirakhi Numit tareni gi matungda lamnum thengi hakchang mahakna changjafam loramba kangpokpi gi kipjen beng yorakre ngasi mapung phaba ikai khumnaba amu hana ullaba matungda mahaki hakchang leirol chalagani leikidrabi kongbrai latpam nganthoi hakchang di masak khangkidri tha sigi taragani thoigi numi ungba matungda London gi Gatwick airport lamthungpham oirunabagi damak Gujarat ki Ahmedabad cha leiba Sardar Vallabhbhai Patel International Airport agi passenger chaniga kuntragani thoi puduna paikhalakpada kaikiba Air India gi flight amagi crew member taragani thoigi manungda ama oikibi lamnom then singsan gi thawai yawdra hakchang Thaudok adu thokiba numi taret nigi matungda ngasi numidang pung 8:30 tarakpada mahangna changjafam lawrakiba Kangpopi district yausilakre Air India gi flight aduna airport agi paikhalakpa Kuidringaida naknana leiba BJ Medical College ke hostel gi building da thomjinuna kaibaga loinana mai chakhibani thaudo aduda Ramesh Vishwas Kumar kauba flight adugi seat number 13 A da tongba mioi ama khaknatana passenger chani ga kuntragani thoi gi punsi mangkhibani aduga pilot ani yauna crew member 13 thoi gi punsi su mangkhibani thaudo du thokraba matungda leikidrabi lamnom then singsan gi pokminaba machimanau sing Hyderabad tana chattuna mak yakchang masak khangdokpa ngamnabagi damak chathagadaba DNA test ki sample pikhibani Ahmedabad ki city hospital ki doctor sing na mak ki machimanau sing digi sample lawduna test tawraba matungda mak yakchang masak khangdoktuna ngarang machimanau sing da khusinnarakibani adum oinama ngarang mak ki hakchang bu kangpokpi tana purakpada khudong chadaba mayoknabadagi ngasi numi ungba matungda Ahmedabad tagi Guwahati fawraga pairakiba Indigo flight amana Dimapur airport fawba purakibani airport asidagi mak ki hakchang du puthoraklaba matungda Tongan ba Dimapur da base tawa Kuki Furuf ki CSO sing na mapung phaba ikai khumtama ullaba matungda ambulance ta haptuna Nagaland gi Kohima fauduna Kangpokpi tamna purakhibani Kohima dagi ma hakchang purakpa ambulance aduna mau yoksilakpadagi hauraduna Kangpokpi fawbagi marakta lairiba Senapati district headquarters amasung Hanbung Haipin nuchingba Mafam singi miyamna NS2 paringi nageta maki hakchang mungaiduna leiramki makoina leikidrabigi mafam da thamoi sokna awaba fongdokpaga loinana leishu katki Senapati district headquarter da Naga amasung Kuki haiba furuf masel gi khenaba thamdana pung amarom chupna mahaki mafam da candle lighting yauna leishu katuna awaba fongdoki tungda ngasi numidang pung 8:19 tarakpada Kangpokpi district headquarters yausilakibani adubu mahangna May 2023 dagi haurakhiba kanglu masel gi Lan namaram oiraduna lanjenaduna leirakliba Kangpokpi gi IT road ki kipjen bang da yoraktringai gi marakta su Kangpokpi gi miyamna mahaki mafamda thamoi sokna awaba fongdokpaga loinana hikai leikatamki panbayabadi leikidrabi lamnom then singsan Imphal gi Olambulen dagini Lan namaram oiraduna lanjenaduna Kangpokpi gi IT road ki kipjen bang da leiba ex-MLA Thangmillen kipjen gi manau nupa Manipur lenga ki Horticulture and Soil Conservation Loisang gi director oiramba Kailo Len gi yumda changjafam lawduna leirakibani maki hakchang hayeng Kangpokpi da amuk hana mapung phaba ikai khumnaba ullaba matungda leiron chanbagi thoram pangthoklagani haidi adomoinamak flight aduda mahakna punna crew member omina khibi thobal awang laikai dagi kongbrai latpam nganthoi kungani thoi gi ngasi numidang athengba phawbada maki pokminaba mache gi tanjali dagi DNA test tawnabagi sample numit kharani gi mamangda lawkraba su maki hakchang masak khangdokpa ngamkhidri ngasi phawbada apunba crew member 13 gi manungdagi 8 gi masak khangdokpa ngamkhrabasu lemhauriba khangdokpa ngamdaba ahum gi manungda laikhidrabi nganthoi gi hakchang su yauri haidi